Hello mayam, good morning. Asiki breakfast idi tan oina tawre mayam su tan chaminarasi ado ai tan taktana khotana loina loire aduga akhoi bokti chade ado akhoi mari tani chade ado ai hojik tan hoge tawri tan se aina aigi khohauda hojabni ado aigi khohausi su mayamna haunaramgani haiba thajai aina nambada ure aduga mi amamamdi thau hana hapaga adugi mathangda tan hapaga adugi khohau ama lere aduga aigi sina hana mulhalani khara mulle haiba kanduga thau hapani thau hapaga kanda aduga honhoni tawraga ado matumda sum khamkhalani ado aigi khohause ai sumoi tum hawaga chai ado yamsu hawe mamana sam pame ado mayamsu kamai na chage habdo comment tawraga haibiramo chadi changang oina tawre ado changang oina tawrabanina mamagi pirani mamai tan ani pirani aduga akhoi mamadi cha yamna thaibako madi tengko thai ado changang oibanina cha tengko dama sum thakrani ado aigisu haure aduga haurakanda aigisu cha haide aduga haido kanda mamaga punna thakminarurani mayam good morning ado ai ngasi vlog sidi aina kurta ga trouser ga tubi vlog oidoini haidi kamaina tuge aido mayam da jeng haningdana aisu dum video se semakpani bako ado aigi su first time oidba haidi first time aidi aina cutting tamba matamdadi sum tamba oina tugiba aduga tam loiragadi haidi amuk fau tudri bako ado lahan last video da aina kurta tubagi mayam da soidana jeng halakani kurta su tuge turaga litlaga jeng halakani kaina haibado adudugi tubagi video oidoini ado aigi di natre bako haidi aigi di tugiroi asina akoi chichegi leiba chaminabado chichegi aina haidra magi susil ma layena haibado adudo tudoine bo khambra do mana magi design engoda thare e photo oina aduga ai jengaga tudoine design do aduga trouser di sum trouser nina ado mayam jengminasi ado ngasi aigi vlog sidi dum kurta tubagi roigi aigi di aina kari tawba adusu dum usarake ado mayam jengminasi ai hojik chijegi kurta singdo kaktana magi measurement budi leire bako do measurement laure ado laura matungda ai magi trouser hana kakke trouser ka matungda kurta kakke ado mayam yengminasi video makhatana ado mayam ai trouser kaktana lore ado si mamagi part sina PL aduga maningi part na chawhalle karigino haibada sina phamba khotpada yamna comfortable oiba aduga sigi macha lemoriba mayam sina ngasai gi kurta da matai da hapado aduduna sin naptori ne bako design ama oina ado ai kurta gisu magi measurement lauraga kakpagi ready tawre ado ai khudang je ka ure ba kausodana ko video lone ado ai hoji simu ka age ado mayam kakpa loraga ai hojik chak thonghige ka tudringai mamangda ado mayam hijang ambo leite aduna aina saubri oina tawrage aina saubri heure aduga sisina mamana pharakpa nga neba saubri thongbudati nga haptradi hautina ko mayam duduna nga se thumchairaga ngauthoe thumchairaga ngauraga aduga saubri futpada amani ka hapjaladi wa kari khohau no mayam alu ama mele alu melaga saubri ama thongaga chathare chaba loraga ai ngasai kakhiba trouser do hana tuge aduga magi sigi hai part se hana taisalani aduga maningi part su taisalani aduga mamagi part su taisalani aduga sai loina join taro matungda ai khwang se elastic oina hape aduga trouser je khara budi sangi karigino habada chichena ma katang sang halwa ina hairakpa duduna ina trouser je sangna katang sangtangna tawre ado yamna comfortable oi mayam aina su selaga jenge yam nungai aduga ai hoji kurta tuge tawri kurta gi magi sai da kuchi hapado dudugi ai kuchi hapaga magi sai da di maningi ani mamangi ani sai da hapado do kuchi hapna lore sumaina hapchare aina kuchi je ko aduga sai ki kuchi hapna loraga matungda aina magi mamangi design do adusu aina hape finally mayam ai kurta tujabado complete ore kuchi hapaga sumaina ado mayam kurta se khara di haidi achonbi do oide khadang kautak tawraga tawbido dumoina oi siga leire trouser ga sedoina ado ai hoji chiche dan siki kurta se chalaga ai mayam da sudum yenghalake ado mayam phajade comment tawraga sum haibiro ai hoji chiche da lisalalaga ai yenghalake bako ten mayam sida leire kurta ado sigi kurta se frock ki mong da dumoi oi gre chiche da lisanba matamda aduisu yamna phajai yamna cute oi haidare ko ado sigi kurta se tuba matamda pura din ama mangre habadi din ama pura changre aduna haidi karim kana ta hodre chak thomba khotpa ka dum tawbada dum nungthang tare aduna mayam video se sajalo sanjarage bye bye